E-PAO tabiriba khudimakpu Uitram Susmitana ayuki pau pizari ahanbida maruoiba headline. Education gi Lamda Ahoba Leiriba sing Menkhatnaba Hotnari haina CM na phongdokre. Miyam gi thabak tausi hairabadi miyam gi marakta leiraga thabak taugadabani haina MP sana jawbana phongdokre. Pirakliba safu asi khundaminariba kanglup phurup singna punna thengna hodrabadi aikhoi puna mutminna khigani haina amukona phongdokre. Pau sandona pijari. Education gi Lamda Ahoba Leiriba sing Menkhatnaba Hotnari haina CM na phongdokre. State asigi oina education gi Lamda Ahoba khara adumak leiri masi Menkhatnaba yamna kana lengakna honari haina Chief Minister Nongthombam Virena phongdokre. Wafam asi Chief Minister na ngarang PM Divine Scheme gi makhada lupa crore humdra kaithoktuna DM University campus manungda infrastructure semga sagatpa hauroliba thabak thoram sing hakthenana yengsinbada phongdokhibani. Semga sagatliba sing adu yengsinbaga lonena Chief Minister Nongthombam Virena permission da hai. State asigi oina yenglakpada education gi Lamda khara ahoba leibagi mami adumak tai masigi ahoba asi menkhatpa ngamnaba yamna kana hotnari haiba wafam thamladuna PM Divine Scheme gi makhada Dana Manjuri University DMU amadi Manipur Technical University MTU anigi infrastructure semga sagatpagi thabak haure DMU gi lupa crore humdra aduga MTU gi oina lupa crore yangkhaitare rom changna semga sagat kadabani haiki Mahakna makataraduna DM College asi awang nongpok region asida thoidok hendokna sakhangnaba ikai khumnariba college amani Central Government ki matenga lonana oja sing mahairoi sing amadi college asibu nungshiba kayana sogatpiduna punna honaduna ngasidi university gi thakta pukhatpa gamlei University asigi chang thokpa mahairoi puthokpa ngamba oja sing yauna non teaching amadi teaching staff sing mapungfana leitaba yadi Masigi mathakta infrastructure asisu yamna maru oibani masi yenglaga infrastructure sengatnaba khongthang asi lokhatpani DMU gi oina semgat sagakadoriba asida auditorium PG boys hostel PG girls hostel yauna punna building tarukni Loinana Manipur Central Library gi Leiriba phibam asi yengmat nungaitre library asisu matamga chunana semgatnaba mityeng changli Case ama levena ayatpa amadi oiri chayanaba asi loishinaba lengaki makedegi yamna kana honari hainasu Chief Minister na phongdokhi ngarangi yengsing khongchat aduda Education Minister Thongnawjam Basant Kumar amadi Manipur lengaki Commissioner Education S Saruyakhi Chief Minister gi khongchat aduda Saruyakhiba Education Minister Thongnawjam Basant Kumar na hai Manipur gi mapalam singda chatuna larik laisu tamliba asi hantahanba amadi Manipur da Leiriba mahai tampham sangsingda infrastructure watliba asi fagatnaba lengakna central scheme lokthaduna leptana fagat hanaba honari masigi mathakta Chief Minister gi midyeng makhada school fagat hansi college fagat hansi haibana chingba scheme kaya mahai tampham sangsingda chawkhat hanbagi lambida changsili infrastructure sothariba sing asi fagat hanaba lupa crore kaya changna DMU amadi MTU da anawa building kaya sagatlibani haiki Tungda Chief Minister na luchingba team asina Manipur Technical University da sagatleba infrastructure su haktainana chatuni yengsingki Nakal amaromda Imphal East ki manung chanba Nongpok Ingkhol gi lambi mayaida community hall sajilambada Chief Minister na angakpa phongdokpaga loinana khudakta JCB sizinaduna sidokhankhre loinana Babuparada lambi mathakta lam khopchillaga yum saramba political party amagi luchingba amadasu So cause notice thakre haiba wafam Chief Minister na social media da thadorakre Miyam gi thabak tausi hairabadi miyam gi marakta leiraga thabak taugadabani haina MP sana jawbana phongdokre Miyam gi thabak tausi hairabadi miyam gi marakta leiraga thabak taugadabani haina Rajya Sabha gi MP sana jawba lesemana phongdokre Wafam asi ngarang Lilong Kendra gi manung chanba Lilong Haurebi Samburkhongda MP Local Area Development Fund gi makhada Community Hall sanaba urep uyung tambagi thoramda phongdokhibani Rajya Sabha gi MP Ningthau sana jawba leshemana ngarang urep uyung tamliba Community Hall asi athubada saba hauduna lakliba tha ani ahum phawbugi manungda soidana loishinaba hotnagani mahakna Rajya Sabha gi MP orakpagi tam asida khudong chadaba kayamarum ayongnaki COVID laichatna maram oiraga chahi anirom thabak thoramda ayet apan pikhi masigi matung khara safare khanbaga hojai tholiba irang asi amuk mayoknari adubu asigomba ayet apan kaya leirabasu miyamna thabak tawba phanghanbagi khudong chaba ama pibiba asi laibak phabani haiki mahakna makhatana hai
Manipurda Leiriba MP ahum asigi manungda miyamgi thabak tawba asi mahakna khara helamgadaba mali haiba wafam thamladuna Lok Sabhagi MP ani Leiriba asi Manipurda lengdana leheningi mathau taba matamda khak Delhi da chatpiyu Parliament mifam yawbiyu maduna taba matamdadi Manipurda lengdana leiduna miyamgi thabak thoramda saruk yahaningi Miyamgi thabak tawsi hairabadi miyamgi marakta leiraga thabak tawgadabani mahakti mahakpu nungsibiba MLA singna thagalakpani Lok Sabhagi MP anidi miyamna bot thadaraga thagatkibani makhoine hena miyamgi damakta leheningi haiki Karigumba matamda leminariba kangluk phurup singi marakta wakhalon manadaba amadi amaga muknaba hek thorakpa asi nuaite Aikhoi maselgi marakta asigumba hek thorakpa asi thamoi sohi Leminariba kangluk phurup singi luchingba amadi ahal laman singna haurakliba naharol sing asi wakhal taholasi Maramdi leminariba akhoi masel asi numit thana leiriba makhai kainaba yaroidaba ngaktani Nungsinaba asidagi ahenba atopa lambi leite Icha inaw lam henba yaurakpada puna warak minasi Mitegi naha amaga pangalgi naha amaga khatnabada khatnariba anidu khak haisi communalgi maikeda puthokumsi Khatnariba anigi achum aral puna wayen minasi matam pumnamakta phuruk maselgi marakta nungsinadana ba honaroisi haiki Pirakliba safu asi khundaminariba kangluk phurup singna puna thengna haudrabadi aikhoi puna mutminna khigani haina amukona phongdokhrei Pirakliba safu asi khundaminariba kangluk phurup singna puna thengna haudrabadi aikhoi puna mutkigani maram aduna yalhau phurup kangluk aikhoi pumnamak achetpa phirep longminaduna ireba convenerasi haina amukona phongdorakli Amukogi Secretary Publicity Foreign Hisnamna Thadorakpa Cherolamana Hai All Manipur United Clubs Organization Amukogi Kuntrani Toisuba Mapok Kumon Tharanga Mari Lenana Amukona Khagempalida Leiba Yaima Ai Hospital ga Khusamnaraga Mafam Kayada Lemna Mit Layingbagi Camp Pangthopaga Lonena Darkar Oibasingda Lemna Anokpibagi Thoramsing Chathari Amuko amadi Yaima Ai Hospital na chatharakliba thorang asigi makha chatharakpa oina ngarangsu Sanjenbam Khunau Development Club ka khusamnaraga Imphal East ki Nongpok Sanjenbam da lemna mit layengba amadi anok yenthopagi thoram pangthokhrei Camp aduda Yaima Ai Hospital ge Optometry and Anjali Camp Coordinator and Risikanta Optometry Priya amadi Staff Rosni Ajay Gaizinlu Yuzilika amasung Jessica ga saruk yaduna mit layengba amadi anu yanthopagi thabaksing chathaki Thauram asida Amukogi Vice President K Helen Secretary Organization Laisram Krishna Chandra Assistant Secretary Organization Y Inaucha amadi ex-member M Premjitsu sarugyaki Kem aduda nupi nupa punna miyoi chamaga marfu romda layeng chathaki Loinana Operation Mathau Tabasingdasu Cell Eating Tingdana Operation Tobagi Khudong Chaba Fanghali Chathariba Free Eye Camp Asina Lamdam Asigi Miyamda Chauraba Mateng Oiragani Anakwa Hospital Chatuna Mit Yengthopagi Tanja Fangdraba Kayagi Mateng Oibatanatana Chanaba Anoksu Lemna Fangli Operation Mathau Tabasingdasu Cell Eating Tingdana Khudakta Operation Tobagi Khudong Chaba Fangli Amukogi Kuntrani Toisuba Mapok Kumon Thoram February Tarani Thoida Pangthoklagani Numit asina lapada punna thengnaminaba punna chawkhatminaba haiba pandam asida achelpa phirep thamdana thogai pangminasi apunba manipurgi saktam amadi lamgi ngamkhaibu maikai hongduna achauba sapu amana yeiduna thugaina hotnariba habasi lamdam asida khundaminariba kangluk phurup singi miyamna khangminagadabani masigi mayokta apunbagi achelpa phirep lawminaduna thengnaminagadabani Masina Trabade Akhoi Punna Mutmina Kigani, Maram Aduna Yellow Puro Kanglup Akhoi Pumnamak, Achepa Pirep, Lomina Duna, Irabak Convenerasi Hanasu Amukogi Makedigi Fondorakli. Jiri Bamgi Osi Oiramba Ibotombi Tabakagi Pota Hankiba Havasi, Iram Damgi Achoba Mangzabani Hainak Merapaibina Fondokrei. Manipur Police Department gi Inspector Oiramba Sogapam Ibotombi bu Manipur gi DGP na thokiba order amagi matung ina thabaktagi pothahan ki ba habasi ireibak iramdam asigi oina achoba mangjaba amani haina mongkhang lambi thongkhong meira paibi lupna thadorokpa cherolamana hari lup asigi secretary Khomdram Bema Demi na thadorokpa cherolamana hai Jiribam Police Station gi OC oiduna irebak iramdam asigi damak areba mathauna maringjel puthoktuna honabata natana masagi talo phawba Maraibak Thiraba Relief Camp ta Changjafam Loduna Leiriba Miyamgi damak kathokiba misak amabu thabaktagi pothahan kiba habasi ekhogi mangjabani
Lengaki khongthang handoktuna hanagum Saugapam Ibotombibu Manipur Police Department gi post piduna Erebak Iramdam Manipur gi khwaidagi maru oiba Pankhai oiriba Jiribam Police Station gi osi oina puhanbiyu haina lengakta taksilakli. Jerola sina makata araduna Lebak asigi asukluraba tanfam asida mathauna maringjel leba amadi lebak kidamak kathopangamba police officer amabu mathau tauhandana thamba haiba asi achumba khongthang nate. Saugapam Ibotombigi Maral Kaya Leiragasu, Miyobegi Minungsi Yengbiraga Amadi, Hausi Reba Lebaki Pibam Asida, Matauna, Maringzel Leba Police Officer Amagi Matau Tabat, Adu Yanglaga, Suksoi Soidana Tabak Paikalakani, Habigi Tazabasu, Lob Asina Langak the Tamlali. Mitei Amasung Maitei Pangalde Chingda Kundaba Yadribani, Kanagumba Karagi Higai Wada, Mayon Legumsi, Haina El Ramisona Fondo Cray. Mitei amasung mitei pangalde haujiksingda khundaba yadribani maram aduna aikhoigi lam asida aikhoi yamna khudong thiningaini masida kanagumba kharagi higai wada aikhoigi mayon laigumsi aikhoi nungsinana chatpa mathau tai haina PDA gi chairman su oiriba kairau kendra gi MLA Laurembam Ramishona Fongdokre wafam asi Youth Guidance Club YGC kairau mating mayai lekai gi nongna saba sanglen haunabi matung ina ngarang sangaduna miyamda khusinabagi thoramda athoiba mitungi warol piraduna MLA na haikibani MLA Rameshona Makhatana haikibada hauziki matam asida huran chinthi lutpat amadi gengi thabak mayam ama chatharakpana lekai lekai gi club sing yamna lingna leiba mathau tare tongan ba loop singdagi demand gumba tawraklabadi miyamna su losinbi kanu club sing natraga police station sinda pau piduna aikhoi puna thengnaminasi handak selgi mari lenaba tongan ba mafam ani da thokiba thaudok sing adu yamna thamoi shokna nungaite asigumba huran chintigi phataba thabak sing thoktanaba drug yonba sing thengnaminaba amadi club ke naha sing yamna lingna leheningi haikhe ngarangi club sangabagi thoram aduda YGC gi president Dr. Khatabudin Saha Amadi, Imphal East ki Chief Medical Officer Dr. Laurembam Indirana Maru eba miyosing oina saruyaki. Chalauda Maitei Singi Chana Kanglon Utkadaba Mafam Sagadoriba, Salai Ipunfam Safam, MLA Ibom Chana Yengsingkray. Lamlai Esigi Manunda Leba Chalauda Maitei Singi Chana Kanglon Utkadaba, Mafam Oina Sagadoriba, Salai Ipunfam, Safam Amadi, Itam Turel Kongbanda, Inkol Koiriba Mafam Lamlai Esigi MLA KH Ibom Sana Yengsingkray. Mitei Puwari na Chatnabi, Chakcha Yuthak, Yumlai Kaire Yauna, Tongan Ba Hiram Kaya Yokhatuna, Thamgadaba, Salai Ipullup Sabada, MLA na Pangbayaba Mating Pangani Habigi Tazabathamki. Hangduna Leiriba, Mongshong Oina, Mangduna Leiriba, Itam Turel Gitong Randa, Inkol Koiduna Jinjakta Mipal Tangdana Hotnari Badasu, Pungning Togatki. Khongchada duga mari lenana Chalau Village Development Committee gi Publicity Secretary E Semana Chalau da nongna sagadariba Salai Ipunfam asi sel yamna leiduna sanaba pandam thambanate Maitei khunai gi oina yamna maru oibani khana sanaba honabani Lamlai Kendra gi MLA KH Ibom Chana sabada achoba thodang logani hairakpada committee gi achoba potlum ama thangtabire Salai Ipunfam Saba Lurakpada, Maitei Mitegi Marai Chatharak Liba Chatnabi, Na Tigat Ningba Naha Tolakpada, Tirakpam Mapam Oiragani. Itam Turel Gi Torban Asi, Lehau Leba Mapam Oirabasu, Sizinadana Lerakibani. Kunja Singna Puna Inkol Koidiba Asida, MLA na Pungning Togatuna Lambi Semgani Hari. Mapam Asida Electric Fangalagani Amadi, Kacha Dam Amasaragani Hainasu, Tazaba Pirambaga Asina, Inkol Koidiba Kunja Singda Inot Amapire Haiki. Kuki ani tekta kaidana khusinakrai. Makhongna thongna kakchingda leba dukan amada pochai leba lakhiba kuki nupi amaga angang amaga khudong thiba amata nanghandana tekta kaidana police ki makuta khusinakrai. Pau asina hai none dagi zilu paite mapuroiba T James paite hariba nupi asi kakchingda leba dukan amada pot leba lakpa matamda sel pinaba Google Pay tawbada kuki ni haina khanglakpadagi miyamna arambai tengol 59 kakching khunau unita khusinakhi. Tungda nupi adu tekta kaidana kakching police ta sinakhi hari. Ningsing bayabadi hauzi leiriba irang asida maitegi miyoi kaya kukina namna taba maphamda changsin khibada ngasi phawba phangba ngamdana leiraklibani. Naga political isubu Indiana Malemgi Miyamda Lana Uhanaba Hotnari Haina NSCN-IM na Fongdorakli. Indo-Naga political isugi matangda aranba thausil thorang chathaduna leire haina NSCN-IM na Government of India bu marasi rakli.
Loop asigi Ministry of Information and Publicity na thadorokpa cherol amada ingkomja 1958 tagi peace talk asi hek chathaba haurakpadagi ngasi fawa naga political issue amadi naga miyamgi identity bu India lengakna malemgi miyamda lana uhanabu honaduna lakli India government na aronba thorang kaya amal loinana minam sasongi thogong amkaya chathaduna NSCN bu lana uhanabu honari Chahi humdra helaba isu asibu suppressive amasung divisive policy rom da puna honari hari. Cherola sina makataraduna ingkumja lising aniga subna anida Italigi Milanda Loop asigi India lengakta khuyepina kiba Memorandum of Understanding MOU bu thugaire. MOU adugi matung ina unlawful activities prevention eki makada NSCN bu terrorist outfit amagum ngangba sakba lepkadabani. Adubu agreement adugi wafam sing India government na thugaire. Loop asigi ki launcher Amela Jamir bu international logi Makhada prisoner of war ama oina ikai khumnabagi mahut haukiba chahi marirom asi mahapu terrorist outfit ki member amani haiba wafam thamduna fazin punsinuna thamleba asi aranba thawongni amadi thawong asimak nagabu namthanaba honabani haiba wafam si thamlakli India government na chatharakliba thawong asida naga political issue gi chahi humdra khongchatat laklaba loop asina Taraina Lode. Amadi India government na Indo-Naga political issue asigi waroshin puraknaba pukchel sengna thabak tawdana leiri hainasu India government pu maral sirakli. Aroibada maruoiba pau amuka hana pizari. Education gi lamda Ahoba Leiriba sing Menkhatnaba Hotnari haina CM na phongdokre. Miyamgi thabak tawsi hairabadi miyamgi marakta leiraga thabak tawgadabani haina MP Sana Jawbuna phongdokre. Pirak liba safu asi khundaminari ba kanglo phurup sengna puna thengna hodrabadi ekhoi puna momina khigani haina amukona phongdokre matang asida loyalam E-PAO na ayuki pau piba loizari tabiri ba khudima po amuka hana khurujari